Manipur Top Channel dagi video amta update tawjage January gi tang nipana ayuk phongma chifongda school thingbigi wafam komthokpiyo Mamang sahigi July taraga nipana Kanchipurda leiba Standard Robarth Higher Secondary School da thokiba thawdok amaga mari leinana KCP PWG na school asida thamlakhiba athingba adu komthokpiyu haina ngasi Langthabal Kunjagi United People Welfare Association amasung Langthabal Kunja awang laikai Maira Paibi Association na appeal tarokli KCP PWG na athingba thamlakhiba asiga mari leinana ngasi association ani asina sinduna pangtokhiba khana nainaba mifam amada Langthabal Kunja awang laikai gi United People Welfare Association gi secretary O Krishna amasung Langthabal Kunja awang laikai Welfare Association gi secretary KML Modubula anina haikibada Standard Robarth thokiba thawdo adu tasengna lebak thibane thawdo adu gi matangda asengba asumba langjin adu puthokpnaba punamakna mateng pangduna lakli hojik su miyam gi apamagi matung ina CBI na investigation sathari masida association ani asina pangwa yaba mateng pangani maramaduna KCP PWG na school asida thamlakliba athingba adu handokpi haina su pawsina makhatana palli. Thank you.